Happy Yaosheng everyone! Mitning tabiri bapumna makpu khurumjari dani mataram nokchari. Sandok chari batharam asi Impact TV gi entertainment news kagi pawdam pujarakliba Mami Mapao gi thoramni. Ngasi Mami Mapao gi chamaga kuni tare lak suba episode asida kari karam Mapao sing pujarakliba gi haibadu miyam thamchari. Ahan Mapao da pujarakli Hindu lining chatpa singi achobu kumhai ama oriba Yaoksang kumhai miyamna nungai na pangthokpagi Mapao. Yaoksang kumhai ge mari leinana H360 Pictures ki banner makhada Hemanta Khuman gi team na puthokpa Hairo amadi Mikup ama haiba music video release tawkhibagi Mapao. Shillong na pangthokadoriba Indie 8 Fest 2023 da saruk yanabagi damak Manipur gi masak nariba filmmaker mari khalakhibagi Mapao. Femina Miss India 2023 da Manipur gi mahut sinduna saruk yagadoribi Thongnaujam Strela Luwangbu pukning thogatpagi thoram pangthokhibagi Mapao. Taraga mapan lak suba Sansuk Mega Miss Northeast 2023 da winner oikhibi Ukhul District dagi Chanchui Khayi Imphal da thumakhibagi Mapao. Yankhai mathoirak suba All Manipur Sumaila Festival 2022-23 Mai Pang Loishin Kibaga Loinana Panthau Sangaina Best Production Takibagi Mapao. So guys, ngasig ahano pawda pujarakliba asi numit mangani chupna chathagadaba Hindu lining chatpa singi achobu kumhai ama oriba Yaoksang kumai haukiba March 7 gi numidang wairangi matamda Yaoksang mai thaduna haudokhiba galoinana lekai gi club amadi organization singna sports meet ki thoram pangthoktuna nupi amadi angang singna tongang event kya da sarya bagaloinana numidangi matamda Yaoksang thabal chongnabagi Mapao asi mayam punna ingtanisi Numit mangani chupna chathagadaba Hindu lining chatpa singi achoba kumhai ama oiriba Yaoksang kumhai haukiba March 8 ki numidang wairamda Yaoksang mai thaduna haudoknaki. Lamta thagi thanil numit chathaba sangmai thabagi thoram aduga mari leinana laikai amadi khulak kayada charu amadi wana saba khangpokshang singda Lord Chaitanya gi murti lengthoktuna matam gi haira katuna nat gi oiba isei saktuna miyamna thauni jakhi tungda Yaoksang mai tharaba matung chahi nauriba nupa macha amadi nupi macha singna nat gi oiba fijet leiteng sing set chaduna yumthong khudingda sel khaiba haibadi nakatheng chathanaki. Numit mangani chupna chathagadoriba kumhai asi state asigi tampaki mafam singda leiriba tongan ba club amadi organization singna sinduna annual Yaoksang Sports Meet haina pangthoknari kumhai asiga mari leinana chathariba Yaoksang Sports Meet haudokpagi maira chukhatnabagi dama state asigi oina senglaba laifam len amani haina miyamna launariba Kangla laifam len dagi maike kaya dagi maira laubasu laknaki kumhai asigi manung channa tongan ba mafam kaya da nungairaba event kaya pangthokna baga loinana numidangi matamda thabal chongbagi thauramsu chathanari.
Machugi kumhai ama oiriba yauksan kumhaina lamdam asigi miyamgi punsida harau nungaiba amadi yafa mangolga loinana nungaiba punsi mahing ama purapu orisanu haina Mami Mapao maikidagi yafa mangol bizet. Machugi kumhai ga mari leinana H360 Pictures ki banner makhada Hemant Kumangi team na puthokpa Hairo amadi mikup ama haina mithonba tongan ba Manipuri music video album ani haukiba March 6 amadi March 8 ta release tawduna miyam de khudol tam khibagi Mapao asi amuk miyam punna ning tamina Machugi kumhai yausanga mari leinana H360 Pictures ki banner makhada saknairaba director Hemant Kuman ki team na putokpa Hairo amadi mikup ama haina mingtonba Manipuri music video album ani release tawduna miyam da khudol tamkhre yausang team da puthokliba Hairo hairiba Manipuri music video album asiki sai shaklibina Pusparani ni music video album asida top pa ithil ama pinabagi damak Assam gi shaknairaba actor Vivek Vora amadi Manipur gi saknairabi actress Soma Laishramna sakdam langli Loinana mikup ama haina mingtonba Manipuri music video album asina surma amadi boinang chana sai shakli Suras Laimayum Sarmana puthokliba mikup ama hairiba music video album asidana Soma Laishram amadi Jalis na saktam langli Hairo amadi mikup ama haina mingtonba tongan ba Manipuri music video album ani asi hojik jathariba machugi kumhai yausanga yamna mari leinaba isai amasu oibana miyamna yamna pamnaba Manipuri music video album oiba asidagi thoidok hendokna miyamna yamna pamnaba Manipuri music video album ama oisanu haina Mami Mapao gi maikidagi thamje March 8 tagi 10 fauba Meghalaya gi Silong da chathagadoriba Indie 8 Fest 2023 da Manipur gi masak naiba filmmaker Mari Borun Thokchom Oinam Doren Amar Maisnam Amadi James Khangembam gi documentary film sing utnabagi damak khangalakibagi Mapao asi amuk miyam punna miting tamin Silong ga pangthokadoriba Indie Feast 2023 da saruk yanabagi damak Manipur gi masak nairaba filmmaker Mari khalakle March 9 dagi tara fauba Meghalaya gi Silong da chathagadoriba Indie 8 Feast 2023 hairiba film festival asida saruk yanabagi damak khalaklaba Manipur gi masak nairaba filmmaker Mari adudi Borun Thokchom Oinam Doren Amar Maisnam amadi James Khangembam gi documentary film sing adusu utkani hairi Numit humni chumna chathagadoriba film festival asi Mass Media San Anthony's College Silongna Shashakawa Peace Foundation Japan amadi Department of Art and Culture Government of Meghalaya ga punna kusham naraga sinduna pangthokadabani hairi Indie 8 Fest 2023 hairiba film festival asida Manipur gi masak nairiba filmmaker Mari Borun Thokchom Oinam Doren Amar Maisnam amadi James Khangembamna saruk yaduna documentary film sing uttuna mai papu oibira u haina Mami Mapao gi maikidagi su thawni jari matang swari am natemba break amatang laujege khongli yan hanjarake Impact TV bi miting tadna lagi Welcome back adom ni mitning tabiri ba asti Impact TV da sandok chariba Mami Mapao gi chamaga kun gi tare lak suba episode ni break ki matungda puzarakli ba Mapao asina
Femina Miss India 2023 da Manipur gi mahut singduna saruk yagadoribi Impact TV gi anchor ama oina thaupuribi Thongnawjam Strela Luwangbu pukning thogatpagi thoram pangthokhibagi mapao asi amuk miyam punna miin tamni Femina Miss India 2023 da Manipur ki mahut sinduna saruk yagadoribi Impact TV ki anchor ama oina su thaupuribi Thongnawjam Strela Luwangbu pukning thogatpagi thoram ama haukiba March 3 da pangthokre Pukning thogatpagi thoram adu Strela Luwanggi poknafam Uripok Bachaspati Laikai Rims Rota Laiba Yumda Chathakivani Pukning thogatpagi achamba thoram aduda lamdam asigi masak nairaba model amadi designer sing yauna Strela bu takpi tambirakiba oza kaya amasung mahakpu nungsijaba mioi kaya na mahaki mafamda achamba khudol tambaga loinana pukning thogatki Femina Miss India 2023 asida Thongnawjam Strela Luwangbu Mapao oiraknaba Mami Mapao gi maikidagi thongni chari Assam ni Guwahati da pangthokhiba taragama panlak suba Sansad Mega Miss North East 2023 da winner orkibi Ukhul district dagi Chanchui Khai haukiba March 3 da Guwahati dagi Imphal di thonglakhibagi mapao asi amuk miyam punna miding tamni Taragama Palak Suba Sunslick Mega Miss Northeast 2023 the winner oirakrabi Urkhul district dagi Chanchui Khai haukiba March ahumda Guwahati dagi Imphal da thunglakri mahakna Imphal International Airport da hek thunglabaga tangkhul katam nawlongi thomi sing yauna lamdam asigi miyamna taramna oktuna pukning thogatki Mega Entertainment sinduna Guwahati da pangthokkiba Taragama Palak Suba Sunslick Mega Miss Northeast 2023 aduda awang nongpok state nipan dagi khangalaba contest Humputra Mangana Athoi Ahen Tanaki Contest adugi manung chana numit humni chupna grooming session chatharaba matung January kunga mapanda grand finale pangthoktuna winner ahum khangatpada Chanchui Khai shu yaurakivani Panba yabadi Taragama Palak Shuva Sunslick Mega Miss Northeast 2023 da Manipur dagi Chanchui Khai Saranthem Nirupama amasung Assam dagi Neha Varuna winner oivangamkivani I am Chanchui Khai, the 19th Sunslick Mega Miss Northeast 2023. So the finale of the contest was held on the 29th of January and there were about 75 contestants who were selected from the 8 states of Northeast, out of which 3 girls were crowned along me. And well, we had grooming days for about 3 days, and I thank Mega Entertainment team and Sarabjit sir for all the support and the love that we have received so far, and thank you so much. And after we won, we also went on a tour which was organized and funded by the Karbi Anglong Tourism. So we have been having the tour for 2 weeks so far, and it has been a wonderful and amazing journey so far. So I'm so grateful to everyone for all the love. Thank you so much. Mega Entertainment is Sinduna Guwahati de pangthokhiba Taragama Panlak Suba Sunslick Mega Miss Northeast 2023 da Chanchui Khai na winner oirakpada Mami Mapao gi maikidagi thagatpa phongdokpaga loinana a big congratulations haiba wafam thamje Aroibada pujarakliba Mapao asina Nimit kungi nithoi chupna February 10 dagi March 3 phauba Palace compound da laiba Iboyai Sumangla Sanglenda chathakhiba Yankhai gi mathoirak suba All Manipur Sumangla Festival 2022-23 mai pak loisinkibaga loinana Lamjingba Artist Association gi Panthok Sangaina Best Production Takhibagi Mapao asi amuk miyam punna miding taminasi Manipur State Kala Academy Imphal na sinduna haukiba February 10 dagi March ahum phauba chatharakiba Yankhaiga mathoirak suba All Manipur Sumang Lila Festival 2020-23 loisinkhre Palace Compound laiva Ivoyaima Sumang Lila Sanglenda numit kunga nithoi ni chupna chatharakiba Yankhaiga mathoirak suba All Manipur Sumang Lila Festival 2020-23 ki Best Production da Lamjingba Artist Association ge Panthau Sangaina takre Yankhaiga mathoirak suba All Manipur Sumang Lila Festival 2020-23 ke Best Director na Lamjingba Artist Association ke Panthau Sangai gi Director K.S. Irapot Machana Taki
Best Actor na Shanghai Artist Association ge Aron Bawari gi Paikhomba Alice Nongjumba gi role laukiba KB Moirang Chana takivaga loinana Best Actress ta Lamjingba Artist Association ge Panthau Shanghai da Panthoi gi role laukibi Al Boyna taki. Lamjingba Artists Association gi team yauna Yankhaya Mathoirak Suba All Manipur Shumangla Festival 2022-23 da Mai Paklaba Lila Kanglup Amadi Lila Roy Singbu Mami Mapao gi Maike dagi Thagatpa Amadi Nungai da Fungdokchei. And that's all we have in this episode. Mathangi episode ta anobong pau kyaga loinina amulak chege. Until then, keep watching Impact TV. Bye bye.